ꯑꯩꯈꯣꯏꯒꯤ ꯄꯨꯡ 3 ꯃꯈꯥꯏ ꯍꯦꯟꯅ ꯁꯥꯡꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯄꯨꯟꯕ ꯒ꯭ꯔꯨꯞ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯂꯤ ꯃꯤꯌꯥꯝꯗ ꯊꯝꯕ ꯌꯥꯕ ꯄꯣꯏꯟꯠꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯒ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯤꯐꯝ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯏꯚꯤꯅꯤꯡꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯦꯟꯁꯤꯞ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯊꯝꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯂꯣꯏꯅ ꯃꯗꯨ ꯐꯪꯕꯤꯗꯅ ꯌꯥꯝ ꯐꯖꯅ ꯀꯚꯔ ꯇꯧꯕꯤꯈ꯭ꯔꯦꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯟꯖꯈꯤꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯈꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯤ ꯃꯑꯣꯡ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯃꯁꯤ ꯊꯦꯡꯕ ꯌꯥꯗꯕ ꯑꯃꯗꯤ ꯃꯁꯤꯗ ꯁꯤꯡꯅꯕ ꯌꯥꯗꯕ ꯃꯁꯤ ꯃꯑꯣꯡ ꯑꯃꯠꯇꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯃꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯞꯍꯣꯜ ꯇꯧꯔꯒ ꯊꯝꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤꯗꯤ ꯊꯦꯡꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯨꯅ ꯑꯦꯅꯤ ꯋꯥꯔꯦꯞ ꯐꯤꯔꯦꯞ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯥꯛꯀꯗꯧꯔꯤꯕ ꯗꯦꯕꯂꯞꯃꯦꯟ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯃꯁꯤꯕꯨ ꯑꯞꯍꯣꯜ ꯇꯧꯔꯒ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯌꯥꯅꯔꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯏꯁꯨꯁꯤꯡ IDPsꯀꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ NRC ꯑꯣꯔ ꯃꯗꯨꯒ ꯃꯥꯟꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯏꯁꯨꯁꯤꯡ ꯑꯗꯒꯤꯗꯤ ꯐꯥꯔꯃꯔꯁꯤꯡꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯋꯥꯔꯤꯁꯤ ꯃꯈꯥ ꯆꯠꯊꯔꯀꯥꯟꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ lasting solution ꯑꯣꯔ ꯃꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯇꯪꯗꯨ ꯐꯥꯏꯅꯦꯜ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯕ ꯅꯥꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯅꯕꯒꯤ ꯇꯧꯒꯗꯧꯔꯤꯕ ꯑꯦꯟꯒꯦꯖꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯅꯔꯤꯕ ꯑꯦꯔꯤꯌꯥ ꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯦꯟꯒꯦꯖ ꯇꯧꯅꯅꯕꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯧꯃꯤꯟꯅꯩ ꯑꯗꯨꯒ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯅꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯦꯟꯗꯤꯡ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯕ ꯏꯁꯨ ꯈꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯔꯨꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯅ ꯒ꯭ꯋꯥꯜꯇꯥꯕꯤꯒꯤ ꯏꯟꯁꯤꯗꯦꯟꯠ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯀꯃꯤꯇꯤꯗꯒꯤ ꯊꯥꯒꯠꯈ꯭ꯔꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯗꯨ ꯀꯗꯥꯏꯗ ꯂꯩꯔꯦ ꯀꯝꯗꯧꯔꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯑꯩꯈꯣই ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯌꯥꯅꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯄꯨꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯅ ꯆꯤꯌꯔ ꯂꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ DGP ꯀꯃꯤꯁꯅꯔ ꯍꯣꯝꯅꯆꯤꯡꯕꯁꯤꯡ ꯂꯣꯏꯅ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯌꯥꯎꯔꯨꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯦꯝꯕꯔꯁꯤꯡ ꯗꯦꯂꯤꯒꯦꯁꯟ ꯂꯣꯏꯅ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯡ 5:30ꯗ ꯑꯩꯈꯣꯏ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯆꯔꯨꯔꯦ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯐꯝꯈ꯭ꯔꯤꯕ ꯑꯩꯈꯣꯏ ꯅꯍꯥꯟ ꯐꯝꯃꯨꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯣꯂꯣ ꯑꯞ ꯃꯤꯇꯤꯡꯅꯤ ꯃꯔꯝꯗꯤ ꯑꯥꯗ ꯌꯥꯅꯔꯛꯏꯕ ꯑꯦꯖꯦꯟꯗꯥ ꯈꯔ ꯑꯃ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯑꯣꯔ ꯄꯥꯏꯈꯠꯂꯕ ꯃꯗꯨꯒꯤ ꯗꯦꯕꯂꯞꯃꯦꯟꯁꯤꯡ ꯑꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯀꯔꯤꯗ ꯌꯥꯅꯔꯦ ꯀꯔꯤꯉꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯩ ꯇꯧꯔꯅꯤ ꯍꯥꯏꯕꯗꯨ ꯑꯥꯗ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯗꯨꯒꯤ ꯐꯣꯂꯣ ꯑꯞ ꯃꯤꯇꯤꯡ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯧꯖꯔꯨꯔꯦ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯁꯤ internally displaced personsꯤꯡꯒꯤ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯊꯣꯛꯈ꯭ꯔꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯀꯥꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯈꯣꯏꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯜꯂꯒ ꯂꯩꯕ ꯍꯧꯅꯅꯕ ꯂꯩꯍꯟꯕ ꯌꯥꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯧꯔꯥꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯐꯦꯖ ꯅꯥꯏꯅ ꯑꯩꯈꯣꯏ ꯊꯥ ꯑꯅꯤꯒꯤ ꯐꯦꯖ ꯅꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯜꯍꯟꯕ ꯍꯧꯅꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠꯁꯤ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯗꯤꯁꯤꯖꯟꯗꯨꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯃꯣꯏꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯗꯅ ꯊꯝꯕꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ at one timeꯗ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯍꯟꯕ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗꯅ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯕꯁꯤꯡ ꯑꯗꯨꯒ ꯃꯁꯥꯒꯤ ꯌꯨꯝ ꯁꯣꯛꯇꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯏꯁꯨꯗꯒꯤ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯗꯗꯅ ꯆꯦꯟꯊꯣꯔꯛꯑꯒ ꯂꯩꯔꯝꯕꯁꯤꯡ ꯍꯟꯖꯟꯅꯅꯕ ꯑꯗꯨꯒ ꯃꯇꯝ ꯁꯥꯡꯅ
changchandana leiroga yumdi soktaba adubu nonggang chairakpa kuina mi leinadabagi lairakpa phimamsing adu madu refurbish tawba amadi madu repairing tawba loinana hanagi changba yaraba nongna sariba yumsing adu yauna madu khanduwa kanda phase 9 koi July tha manungda horakanda koi October amadi December phawbada phase ani hum thokna koi hanjananabagi thorang tawba hore haidana adugi progress tumai koi da leire ani subada koi gi farmers singi oiba handak thubala-gi yamna nuaitaba koi gi ningthaujam biren haidana lomi mamakutta nongai maruna panjibagi thaudo adugi matungda koi oireiba farmers singi issue si koi gi maikai dagi koi mapung oina koi handakti koi MR amadi IRB lising ama yaungna koi punna hariba vulnerable area or madugi jingnaba area singda deploy tawuda punna tawre hanagi thokriba thaudo aduda responsible oe haina khanba dum laba koi gi forces sing adu replacement tawre aduga thaudo aduda responsibility laura kanda inquiry machu chathari loina loina na koi maduda directly involved torumbi yaina jingnaba moi mioi manga amasu suspend tawi haibagi report ama koi gi hariba thaudo dui matangda thambirei aduga DC singi kuthangda koi hojik flying squad ama quick response team ama hek thaudo thokpa mafam sing asida koi kudak ki wena changchal lakanda kudak ki report loba amadi madu handle tawnanabagi flying squad phawba noba seme haidana adugi potuma tawre aduga operation si sanitize tawraga maruena koi farmer singda marak maya dagi lisallaga koi attack tawba attack chathaba aduba thogdok sing adu makhata na thokpada thingjannaba lephananaba honabada adu thengnanaba honabada koi chingi mathak thangba saruk singda operation tawri adu chingnaba mafam sing khan khandana operation namkana tawri haidana aduma thambirei aduga koi gi maikai dagi masida huji leiriba nongmai maru palaga soktana leigraba aduga masana ujaramba logdu man amu uba phangdabagi madugi victim gi magi dependent family sing amadi moi masagi leiriba situation adu man manga doriba handak chehi sida magi kum kanga doriba aduma fibam sing adugi magi tangai padana yengjanbam thokpa sing adu handaki week si manungda moi thabak oina khara pangthokna nabo honaragani na tapire aduga sigi security gi issue si farmers ki security gi issue si da hayeng se koi tangai padana miyam da paikhatli ba thabak sing sigi chap chaba madugi public statement ama koi police ki side gi kamaina arrange tawre kari tawre adu kamaina coordinate tawraga koi farmers sing si secure na mai mai mafam sing da thabak tawna ngamgadage habadu hongdok na bai koi gi mai kedi thamame madu moi thadok charage habagi wafam thambirei aduga koi mafam kharadadi koi community koi sing punna lawfam singda koi nakan da punna law uminabagi positive oiba mafam su lei hadana makoina adumaina hariba jaga sing adu mafam khara moina sum thambirei adumai tawna disrupt tawningba sigumba peace restore tor possible yekhai thingai ba pamba irang asi makhata na irang si sum sangdharaga puba pamba sing na disrupt tor ko yabagi kudong chaba su dum lei hibanina adumba thawdok sing adu yari makai thohandana na bai koi miyam dagi cooperation ju pibiu haba appeal ama su koi gi site gi adumaina lai aduga ahum subada koi gi illegal immigrants or madugi immigrants sing detect tawna ba 30 days ki Ministry of Home Affairs ki maikai dagi mamangi koi ki numita koi thoki ba dum laba notice adu da yumpham oirakanda makoina haibada madugi chapchaba 30 days ki wafam du doktana handak chahi gi ahoba saruktagi apunba mi lising tara humdoiga chamapan nifu mangagi koi biometrics laura kanda somdagi chenjalakpa mitop sing biometrics laura khandui aduga haibadu dagi koi 13,917 namana amuk biometrics yan tawraga magi maramda hanjibagi makoida report lei hai aduga hojibogi wena madu walori mi chani khara duma on record tadi lei rai adu moi karam kan hanbagi adugi thogdok tu karam kan hangani haibagi potumaga aduma 236 cases amana hoji handana leiri hai aduga koi border fencing gi matang dusu development koi da thambirei aduga hoji koina highway gi maruina free movement gi matang si koina thamjarambada masigi matang dusu ada home ministry gi meeting dai koi yam kanna free movement si athu da hongnabagi thorang tawba tangai phadaba lei
adu akhoi gi maikaidagi maruina akhoi tampalong gi maikaidagi madu cooperation piba adu free movement si adum two way oina chatpa yana na bagi akhoi gi side gi cooperation pirage na akhoi thamjaram bani adu hairi pochi state ki side gi madu tabak oina kamdong no onthokani haibadu ngasi akhoi hangnaba matamda matam ama chap chana moina sidagi horani haiba pidragasu July tha manung sidadi moi initiative soidana han bagi oina akhoi khara launna bagi thorang to bo hore haiba wafam sima thambire e aduna atopa leiriba issue sing asi makhata na akhoi engage to na bagi plan sing leire aduga akhoi apunba IDP resettlement gi matang si 62000 gumba hana IDP gi leramba 62000 gi report to hojik 57000 da handhara kanda lishing manga muki changdi already mai gi mayumda akhoi resettle tawre aduga anoba yum saraga hojik mayam ama leire hairi madugi sari be yum singa do maduda akhoi han bagi moina lupa la ama makhai gumbagi changda yum hanjan bada mating pangna piram badu tongan be scheme ama dagi su la kanda punba koi PM yojana haiba ma sai do ko adugi scheme du da tawro kanda lakh ahum se koi magi hana leram be yum sing do mu construct taw da mating oina na ba dumaina piragani haida takpire ya duga matam khara sangna koi hek hanjan ba huji mayam hanjan ba horai sida yaw ba yaroi da ba yaw ba yakiroi da ba koi gi chinga mari tampalong gi cycle le ba mayam dugi oina prefabricated house unit oina hanagi sumaina koi plum namjal laga punna punna panglei da leibudu natabada nakhai singna family amamam gi koi unit amamam ka oina piraga lehenna bagi thorang anoba koi unit singsu matam khara chonda ga da ba singduna admaina saraga thuna koi thau paikalani haibagi wafam sing adu thambira e aduga punna yum lishing taret kumbamdi completely koi mang takhiba haitare irang duda adugumba singduna nongna loina muk sanana bagi arrangement tawba hore madugi fund allocation karikra tawna ba loina muk arrange tawre hare aduga lising nipan gumbamna koigi damage tawba shok po chei mang takba mai ning chakidaba po chei mang bo korpa du mi leina dabagi koigi nonggang chaira ko kolop me amadu madu nongna arrange tawna bagi thorang tawre hadana adumaina thambire e aduga hairiba sigi wafam singa si koi handaki delhi gi adum lo koi khongchat aduda yumpham moira kanda yanaraki ba poching adu dagi koi thabak packet ba hawgi process ni makhata na koi tangai phadana koi leiriba thodok asida handaki irang asida haktheng na koi victim moiriba mayam sigi yai phanana ba honarakpada aduga koi gi mayam gi kai hatara ministry ga koi gi marakta yanariba singai de koi loina mok tominara sini yanariba agreed points mayam se masi phase by phase pursue tawna na bu hona bada koi gi maikai dagi di koi phajana cooperation piba koi pigani aduga madugi manipur gi apun bagi saktam adugi challenge tawba adum ba potu dadi koi kai momom ta da koi compromise tawroi aduga makha tarakpada tawgudurbe engagement khudimakta yanariba koina nahan statement da koina thamjati ba mamangi koi press statement adu da thamgiru point sing ase maside sida yumpham oiraga paikhat ka du thabok mayam asi paikhat na bu hona bada koi ga makhata na engage tong na bi thora koi tawani aduga koi na home ministry da haijaram basi makhata ba koi ga phamin na bagi process ase koi hojik tagi de koi imphal doina pham na bagi koi madugi proposal do koi mai kai de thamame koi mayam sidagi ngal na koi na delhi de chatpagi policy mayam na su delhi chalaga di hekta koi expectation ji yam hena tawba ta sengwi di meeting mafam dugi wani adu se koi na du miyam de lady expectation de koi convey tawi adu haiba madugi expectation du convey taw matam da makoi na haire si adana mu koi home minister hoi degi lady ba government gi decision lobu ngamba mioi sing si delhi da phambani na kari matam da urgent decision lobu ya ponam lang matam da adadi ngatang phambira mo koi mtang hangnaru gi ha ga chelaga moisu hangnana bagi tanja adu phangi sida lakhraga na mu moina mu adli tana pairaga mu tawbugi adu khudong cha da bu sinbani ha adu whatever lobu de decision si miyam ga yam transparent oina lobu de decision khudi ma lomina ga dabni na adu gu bagi tawdok sing adu heng tangai phadana government gi level da decision law na bagi process da larger ko core oi issue sing da decision law na bagi government gi level da la ko meeting da de ko delhi da dum lakpi adu
solution puraknanabagi point by point issues mayamse akoina puthoga ngangnaba nainaba afafata tanaba sigi dialogue engagement tawagi process idi imphal loina tawbuna chume haibase akoi maikadigi thamjarame aduna hopefully lakado mathangi bifam singdadi akoi soidana imphal da meeting asi tawnanaba akoi dum hona jagani aduga other side gi akoi gi mokoi gi maikadigi su development khara dum lei adu haibu singdo akoi peace restore tawnanabagi process ta lakba adu makalgi development khudi mak do akoi accept tawjagani akoi maikadigi su cooperation pigani aduga miyam na su madu cooperation pimina rakanda irang loishananabane akoi hona jaisi irang sangdokna banate ana irang sangdokte irang thuna loishandore haibagi adu magi wakhanda akoi yarinkai akoi adomda wakhanji chanadaba adomda idea si share tawnadaba akoi punna thuna irang loishanaba honabada karam makalgi akoi kari to biyage habadu miyam suggestion pibiba akoi loin lawjagani aduga makha tarakpada miyam ga punna akoi masi step by step changjalagadoi si akoi round ahum mari si fajana tana tingna da tonara kanda poche point ya ma khando ko lominarabani masi constitution na guarantee to bai kogi right ngakdani akoi gi fundamental rights ngak to pot mayam ama government na deliver to the magi citizen the pi da ya da point mayam ama yoribani na masi pihan ba habase masi akoi miyam gi lobam thokpa dum right ni aduna haiba wafam sing asida akoi punna cooperation piraga akoi miyam na tangai phadana yanarakta miyam gi phangum thokpa hakta piroi toroi haibagi phibam laktaragadi maduda akoi miyam hubna lingjen manana government ga thengnamina ba moida pressure pibagi tabuk sudum matang matanggi matungina tangai phadaba lakani aduna madu musing adu akoi punna cooperation pinasi aduga madugi aina thamjari ba wafam sigida award pa leiba chithabu singdu koi ga bobon amuko gi senior member dagi su khara tabina bani singdu asem detail oina akoi thamgre yam effective way manipur miyam na yam sangna akoi laurapa awana kaya gi marakta akoi gi manipur gi serious sing je punjan na gadong ni haibagi wakhalon du puba madugi wakhalon sing asi puraga akoina khwaidigi maru effective way haibadare pun majida aduga madu long term policy aduga short term policy haidnya yam khaidokhiba aduga abagi Ministry of Human Home Affairs ki ka kanu sing unara matungda madugi amuk kanu mayam ji recommendation mayam si governor da thara ga si kadai go madugi potu yore lo yorami adu implement kadai buk tawdagi haibasi matangda koigi yam detail ina hoje kudum thamgre adu ai sanjeroi aina thamjaning badi aikoi gi CSO mayam jina aikoi na hatak ki wari ki yam maru oi badunga ta suna te na khali aikoi CSO pullaga kamdong na Manipur ki sakhi miyam da amtang uhulnaga koi sakhi badu aduga akoi kamdong na halai sigi anisi impression hai batare anisi miyeng Manipuri miyam da thamba aduga masi effectiveness chatpa matamda agi moina lawri seriousness makoi marui ba lawri ba sidal akan nga si loina state government gi suna government gi magi advisor na secretary DGP yaurga leiram ba masi gumba mayam singa sigi asum badunani aduna hojik si akoi ne hen luri badi hari go mayam singa si lokoi kani lokoi tabasi yaroi short term policy da hojik hari mayam ni thambi gre hojik long term policy da just akoi na akoi gi territory integrity asi akoi compromise to ya da ba hai base so parliamentary guarantee or constitutional guarantee to safeguard the historically evolved territorial integrity of Manipur se masi am phajana record ta hoga mokoi su thamawi masi long term da thamaga masi process la amatunga hojik short term process sa oina hojik ki hari myam je tawgudabni haiduna aduna akoi gi thagachari agi Manipuri miyambu akoi gi bunjin najari ba akoi gi Manipur gi CSO sing ji sasari ba akoi gi maikei dagi aduna akoi na hosibu kijari badi akoi na kamaina sali kamaina halai haibasida akoi kamdongna makhata na apunbugi wakhalon je puraga hojik leiba methi ji laiba issue se kamdongna puthaduna akoi na sali haibase miyam da pigini haibasina hena lunna luxury haibo wafun je thamjaraga miyam gi wakhalon loina akoi makhata na thabuk sing se jansan na da do lomina si haibo